Manipur Inner Line Permit Guidelines 2019 asi state asigi mapandagi lakpa miyuising free da sanganba yahan balamdam asigi yellow missing manganabagi travel document ni haina MLA Kumuksam Zoikisanna maral sirakli. Manipur Langang na ILP sanabagi thokiba gazetted notification da indigenous people amadi permanent resident ki wahan thok pidribasi atabu matanda pigadabani haina Manipur ki tongan ba mahirulup singna taksilakli. Salibat ha asidagi reserve forest area da lona yadaba mawongda lam kopsinduna lariba sing tapthok lagani haina forest and environment minister Thaunawjam Syam Kumar akan buwafam thamlakli. Amasung India government ki Department of Agriculture and Cooperation piba Krisi Karman Award 2017 and 18 da Manipur na best performing state ki award phanglakli. Mayam Kurumzari adune biri basi impact news ni ay taklamam Syam kanana pungza siki pau miyam de pizari lonena anawasegi pau jilsu pizari. Manipur Langak na landamasi da chanariba in a line permit system ILPS ka mari lena sanakang lol ama home department na phone liba asi landamasi da lairiba miyambu namthana ba tawbani apang masibani guideline asigi matung inna state asigi mapanda lairiba kanglup sauba miyo sing free oina sangan ba yahanduna landamasi yellomi manganaba gi travel document ni haina Congress MLA Kumuksam Zoikisanna maral sibu wafam sing phongdorakli. Thangoi banda laiba MLA gi yumda paung sing unaba amada Zoikisan hai kumjal sing ni taramapan gi December 38 da Manipur Lainga ki home department na gazetted notification thoktuna lamdamasi da chanaba haukraba in a line permit system ga mari lenana rules and regulation asida lamdamasi gi yelomi kanjana ba wafam amata yaude masidi mapana laiba miyo sing ka hena ningtamna lamdamasida sanganduna khunda laita hanaba BJP lulusing state asiga lainga ke thausilne guideline asida lamdamasi yelomi masak takpa lunena system asi sanaba haugodriba base year gi matang pandre masigi sumathakta permanent resident piba gi matangda sainaba yauri guideline asigi matung ina central amadi paramilitary armed force sing amadi makhoi gi yumgi miyoi sing central government officers sing central cooperation amadi lengang na paikat pa project singi sinmi sing ILP de exam tawba yauna sai ena wafam kaya yauba asina set asida chandriba ILPs asidi ising saurapa matamda phaklongi wala ma semduna isau kanma ngamle haina harauna leithopa ka pangkhak oire haiki MLA Zoikisan makha taraduna hauzik leidaba BJP nulusing balenga asina lamdamasi gelongmi singbu mutatlaga atoba miyo sing sanglakpada hena nungaiba lengak ni haina su MLA asina maral sibu wafam kaya su phongdoki. बेजियार मदुर युफम होरगा लौगदौनी indigenous people से करिनो इसे मसी क्लोज उठकदौने since the day of its inception that is from 31st December 2019 दगे न लौनी हारिब्रा भारत लैरिबो मयाम सिंग से मखोइदे ILP चनदोरिब्रा चनहलदोरिब्रा चमम न लथमे मणिपुर लैंगांगना मणिपुर मयाम से कैम खंगदबा गी फिबमदा उरगा भारत की तोंगान तोंगान बमफुम दगी मिटोक मियान चासिंग से ILP यावदन बोसंग प याबगे रुल लम यावरी BJP न मणिपुरी चाखतना बथबो अमा तोरकपदा कांग्रेस की MLA मन ये लेना लेरगदी हयेक तारीख अहुमगी इवनिंग पुंग मरी बोगी मनुंगदा ऑनरेबल चीफ मिनिस्टर न मफम मतम हाइरो एनीवेयर दा हयेंग बोंग मनुंगदा हाइरक्त्रगदी चेले लौरे कोई डिबेट तवाइबो वाइ सीन निंगदे हाइजरो हाइगा वाफंग न बगी तंजा अमा पिबियो हाइ अखोगी मणिपुर इनर लाइन परमिट गाइडलाइन 2019 से मियाम द उच्चाइबे थबकनी मसिदे येलो मी ngaकदब करिगुम बमते यावदे सिदि जस्ट ट्रैवल डॉक्यूमेंट अमा खकितमक्तनी हाइ Inland permit system sanabaga mari lenena Manipur Laingakna thokiba gazette notification aduda indigenous people amadi permanent resident ki wahan thok pidribasi athuma matamda pigadabani haina Manipur ge tongan ba mahirulup singna takslakli Lunena Manipur da hana laikraba nan Manipuri singa sisu permit system asi paihanaba amadi Yellomi singilam political right kandanaba masaksu gestit asida thuba matamda haptrabadi mahirulup singna makhal kayagi khungjang sing sangsingani haina impact news ta phongdorakli
December की tang kuntra mathoida Manipur government na ILP ki gazette ro phongkiba ase Manipur myam na oheningba posak tuji amu yaudaba hai hana lai khraba mitop sing se akhoi gi matau karamna thorngadage habase amu yaudre only yausidi akhoi inter amusung access kitang yawi masi Manipur government na athu matamda akhang hai singa tanaraga amuk masigi gazette se phonggadabane habase aims ki makhai dei thamjani Gazette की clause 22 da अखोई power to relax दा ILPS असी state की cabinet दा अमसुंग state की अखोई की government दा अखोई की power पीरगा मसी मुथत पयाबगी हापीब असी लौथोगा अहान बसेम की बा gazette असी मखाताना amend तोरगा अखोई कमाइन तोरगा dictate तोंगनी कमाइन तोरगा deport तोंगनी हाबगी policy program हापगा अथुब मतम दा चतना तारगदी हेन फग JSLPS amadi miyamna andula lakleba yelomi kanabagi issue asida Manipur Legislative Assembly na pass tawkhraba adugna Manipur People's Bill India gi President SNP rakhiba targasu matamda Manipur native people amadi Manipur indigenous people haibagi wan thok mapung pana Manipur miyamna amatoni yanarakanda maduda hapkhiba adugna native people gi wan thok ado ngasi gi chanargariba BFR asidasu madugi yanakhiba aduga hill era committee yakhiba Manipur chingtam punamangni yanakhiba adugna native people gi wan thok ado BFR asida hapkadamne Manipur lenga phongkhiba ILP ki gazette ta Manipur da mangjong changtuna laikhraba nan Manipur singi chap chaba makoi de karam makhangi parmi pira kha taramba makhangi karam condition da Manipur da lehen gi haibagi chap chaba ma yarukta se yamna lai thibun hena ko lojai maramudun Manipur lenga na irang pamjadaba Manipur lenga na Manipur gi miyam da irang tongna bugi damukta barton tobugi muhutta Manipur miyam gi wakharon khambiduna Manipur lenga na thabuk tobi Northeast leriba top inland permit system chanarga leiba state sing khudamone Nagaland haira suna tragana Arunachal Pradesh haira suna tragana aikogi Mizoram haira su haira state sing sidi masagi scheduled tribe state oibnina makhoi gi leriba political amadi magi lamgi mapu oibagi hakse scheduled tribe ki leriba adugi matungina aduma nga agal aduma le adu Manipur da leriba mapu ina Manipur gi tampaki lam sidi scheduled tribe ki state su oidabanina adu ngarang thokriba gazette du su khogi lamgi mapu oiba amadi masigi leriba mi sing sigi maruna tampaka tariba sing sigi political rights se masin medi kamai tawdana masing ngak dagi haibasi masu hariba gazette da akoina thengnaba phangde ngarang sai hoban numittagi Manipur da ILP system sanaba haukrabasu system asi karamna sanagadagi haibagi sana kanglol semakpada khwaidagi marwoiba wafam sing yaudri haina JCLPS na thamlakre amarom da Manipur da hanadagi leklaba nan local singna chaliba tha asigi manungda ILPS ki pass paigadabani haina JCLPS na thamlakpagalunena mathang thadagi drive satuna pass paibra paidabra haibadu yengsilagani hairi ngasi segarot konjeng laikai hazari da laiba Hazari lekai da laiba JCLPS ki office ta paumi sunabada JCLPS ki convener YK Dhire na hai Bengal Eastern Frontier Regulation ki makhada Manipur da ILPS sana halakpada system asibu matam kaya gi mamangdagi sana hanba taksinduna lakliba JCLPS putaramna oi JCLPS na taramna oi Adabo system asi chanabada yellow asi karamba mioi puno haibadu masak talak tabana sanadiba ILPS asi yamna pamliba mong aduda oidre laingang na atuma matamda yeng sinduna ILPS ki sanakang lolda base year haftuna yellow sing masak takadabani haina taksilakli amaromda ILPS ka mari lenana mitop sanglakwa sing sek tauna bahang liba sek po singda marik saba digital machine sing thamduna sasinaba si sang sing Kangdok pada kodong sana na bukan nabiu hai nasu lengak hipungning sing selakli. Section sing sida ariba gazette sigi se pera sing sida pera wise yang pumatamda hariba sida yauriba pera number 3 the yauriba any person who is not indigenous person or state of Manipur or permanent residents of the state of Manipur and entering the state shall obtain a permit to enter the state coal inner line permit the yauriba koigi indigenous haibasi define toramdre aduga permanent resident haibasi masu define tawdre adu agadi permanent resident asi kana boidorino aikoina hanadagi pamdadana laiba Manipur dal hanadagi leishan kraba aikoi non indigenous people sing Gazetteasi namara marakanda makoisi permanent residents oin ohelakanda pass and the permit piroi doribra haibagi question nama aikoisi da chauna thole Si Minister Nong Thomam Biriana ayhak leadingai da Manipur gi atopa mafam sing ziribam gum tahaloi haina prinamasung electronic media sing da phongdo ki wafam adu yamalaibok thibani amadi akan mamong da yaning di haina United Committee Against Public Grievances UCAPG jiribam na hairakli
Committee asina thadorapa Sierra Chief Minister na Fongdokiba wafam asina Jiriba masi Manipur gilam ama natabugum na malale Furup kayana nung si sana na kundariba Manipur da asiguma wafam asi matung da Fongdok piduna communal tension sagat piganu haina Sierra sina makatana Fongdorakli January thagi manungda reserve forest area da aina yadaba mongda lam khopsinduna lairiba pumba taktok lagani singi mafam singda lairiba Unclassed Forest Sing Wildlife Protection Act 1972 gi makada community reserves onthok naba khanaba hauri haina Forest and Environment Minister Thaunaujam Siam Kumana Fongdokre Nakalamromda Kumjal Sini Tara Taruk Tara Treki Oina Forest Survey of Indiana India State of Forest Report ama Fongdokiba aduda Manipur gi Oina Forest Area square kilometer Samri Muftra Mapan gi mafam mangkre haibu wafam ama lakpa asi state asigi Oina yamalai baktibani Kangla Patal Laiba Forest and Environment Minister gi quarter da Paumi Singuna Bamada Mahak Nahai State Asigi Kwaida gi Forest Area Mang Mapam Oiba Singasi Hill District Sing Oiba Loinana Mapam Sing Asi the Ladiba Forest Singasi Forest Department na Kut Tingjinba Yadaba Unclassed Forest Area Ori Mapam Singasi Community Reserve Ohenduna Makhatana Forest Yokatnaba Community Level da awareness Pangtupa Haure Tamungi mafam da forest lamang liba maruoina Imphal amadi Thawbal district asi singi mafam singdagi sahi anihum gi mamangda paktakna na laiba kotpana oiri masigi matakta marinanaba department singna ningtina survey tawduna reserve forest areas da pata pitopana oiri hainasu Minister Siam Kumana makhatana Fongdoki Fajagraba Manipur ki land sing pat turen si prajan mating pangbiu prajagi mating yaw dagati kay kadung na so kay environment si septo mga moy environment septo mga mi be khosi nungai ni mga moy Manipur da tongan project mayam si paikhalak pada sing da adagi mo patapi ba kan da so reserve forest lai ba jaga langon lai mayam thugai phun tak thakatana adabu oneban court ta guest okholak patapi ram dai da revenue department na officer sing na reku phin da sala kan da na patapi ti kalam jaga da land record no pataji piram magadi ngasi gisi oprim thu moy ji oneban si minister yam kupna sing matang da Tanara Kanda, revenue department is on the minister, revenue is Tanara Kanda, Yamtuna Quick Labor, Forest Lamda, Atata Slimamsi, Masi Queen, see it Hazaga, illegal enclosures, construction mamsi, Subjana, Zanway Tamil, Pumna, Quay, or Remote Quarter, CAC, Pazana Quick, Pinzalakanda, Lotogan had an Maharaj Bodha Sandrana Sovereign Authority Manipurgi Miam the Kusina Kibanumit in Kumzalising Matamapan Humudra Marigi January Amabo Ningsing Laduna Ngarang January Ama 2020 bo Manipurgi Constitution in the Haina Dizuri and Exile Government of Manipurna London the Labour Chief Minister Ge Secretariata Pangtok Haina Government of Sige Foreign Affairs and Defense Minister Narembam Samrajitna Cherlomada Kangalakli Art and Culture Minister Langpalapam Zendakumana Lamdamasibo Masak Tak Liba Art and Culture Gidamakta Langak na Kaitok Liba Budget Ki Senpamasi Haikru Manada Yombugumani Haina Paladuna Art and Culture Gi Pibam Pagatnanaba State Cabineta Kananabu Wafam Putopada Nupi Angang Wafam Ni Haina Cabinet Kalik Fawna Pongdo Palai Haina Pian the Wafam Tamladuna Art and Culture Shawhat and Bahibase Minister Kaknangamloy Culture Tauriba Singna Akan Bukolau Lauba Matau Tai Nanungai Taba Wafam Nungnamu Wafam Sing Fongdogre Wafam Asinumitarani Subna Imphal is Ki Kairau Kuno the Laiba Kenjong Lang Theatre Holder Satarakiba Northeast Ki Ahanba Oina Nupi Director Singi Direction Piba Nupi Drama Festival Loisinbaki Thoram the Fongdokibane Kenjong Lang Theatre na Zen Buddhist Academy Amasung Sanginat Academy New Delhi Kusam Nadana Pangtokiba Festival Solution Bagamarilena Minister Zen Kumana Makha Taraduna Art and Culture Maru Oiba Loisang Oriba Music Dance College Museum Amadi Archaeology Department Singbada Masagi Hapam Topa Pam Kaya Hangduna Lady Masi Fauba Mensinana Bahonabada Arubu Oire Landamasigi Art and Culture City Masagi Lehau Pabagi Laibaga Chap Manare Karigumba Yangsel Haudrabadi Aruba Pibam Dalerapa Yai Haina Paladuna Asoib Aranba Kaya Lady Base Minister Kaktan Sum Topa Ngamadabanate Tabak Tawi Taudi Haiduna Maning Tongda Laubagi Mahuta Puna Akan Bukolau Lauminasi Masam Mang Thana Yauzegi Haina Culture Tauriba Sing the Apil Tauki Thoramadu da Hyangla Mestabla Constituency MLA Dr. Y. Radhisyam Festival Asiga Siamen Ki Radhakumasu Sarviyaki Even Chief Minister,
ꯃꯤꯁꯨ ꯇꯔꯥꯅꯤꯊꯣꯏ ꯂꯩꯕꯗ ꯑꯩꯅ ꯑꯥꯔꯇꯤꯀꯜꯁꯤꯡ ꯃꯇꯥꯡꯗ ꯍꯧꯗꯣꯛꯄ ꯀꯥꯟꯗ ꯑꯩꯒ ꯐꯝꯃꯤꯟꯅꯔꯤꯕ ꯃꯈꯣꯏꯒꯤ ꯑꯩꯅ ꯑꯍꯨꯝꯁꯨꯕꯗ ꯐꯝꯕ ꯄ꯭ꯔꯣꯇꯣꯀꯣꯜꯗ ꯑꯗꯨ ꯐꯝꯃꯤꯕ ꯃꯈꯣꯏꯒꯤ ꯃꯤꯗꯒꯤ ꯅꯉꯣꯟꯗ ꯑꯩꯅ ꯔꯦꯁꯄꯦꯛ ꯇꯧꯕ ꯂꯩ ꯃꯤ ꯑꯃꯅ ꯖꯦꯅꯔꯦꯜꯒꯤ ꯂꯤꯗꯔꯋꯥꯒꯤ ꯅꯨꯄꯤ ꯉꯥꯡꯕ ꯍꯥꯏꯗꯨ ꯉꯥꯛꯇꯪ ꯂꯦꯞꯄꯗꯅ ꯍꯥꯏ ꯁꯤꯗ ꯉꯁꯤ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯀꯥꯡꯕꯨꯁꯤꯡꯗ ꯑꯩꯅ ꯑꯥꯏ ꯋꯥꯟ ꯇꯨ ꯄꯨꯠ ꯋꯥꯟ ꯄꯥꯔꯇꯤꯀꯨꯂꯔ ꯄꯣꯖꯤꯁꯟ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯂꯣꯏꯅ ꯐꯤल ꯇꯧꯗꯕꯁꯤ एज मिनिस्टर इन चार्ज आर्ट्स एंड कल्चर आई मतलब मित्र चौके आई काय आई करेंगे आई शामिल फाइनल में नहीं हो कल कल भी नहीं आज मेरे को मिले अपन नोम कहीं कहीं लाओ ना सिर्फ आर्ट कल्चर से काम नहीं होते हैं कई तो है आर्टिस्ट लोग ना कोई तो सी लाओ सी को आई आओ मामा को आओ लाओ सी को अरे लाओ मतलब दा कोई आर्ट कल्चर जी नहीं थंबी से कर दी माओ ने थंबी ngarang numidang Imphal Police Station manung sana leiba Moirangkhonggi Samasaki School mapada isai tawringeda isai tawpam mapa maktada Maruti Swift of Karama accident thokpagi thodokta mafam adri isai yengdu leramba miyoi ama leikidre amadi miyoi karna sopan nangkre thodok adu ngarang numidang pung tara makhairum tabada thokibani thodok aduda leikidraba miyoi adugi mamingna ningthaujam musuk sai kunthra homdoi apoba kulla kawi singjama yumnam lekaidagini thodok aduga mari lenan impact tibina faba pauda ngarang asi Imphal more lambigi Moirangkhom Samasaki School mapada lambi tangkhai thatuna isai tawringi matamda singjamai romdagi Imphal tamna haigalakpa Maruti Swift ka MN1AG 500 na control ngamdabadagi road diversion lomda thawgalakpada laibuktiba thodok adu thokibani thodok adu da senariba gari adu thongju ningomam leikaidagi El Tyson say kunmari apopa ibomsa kauba amana thaurakpani hairi thodok aduda senariba gari amasung gari adubu thaurakkiba Tyson mafam aduda isai yenglamba miyoi singna faraba matungda Imphal Police ta sinakre hairi International Peace and Social Advancement IPSA na ngarang sa ihoba numita government ki doctors singna private hospital da practice tawba yaroi haina laugthokiba ga loinana Public Medical Welfare Committee koba subcommittee ma semkre organization asina thadorakpa cheulamagi matungina committee asina ahanba khongjang oina Directorate of Family Welfare JNIMS amadi RIMS ki director sing of government ki doctors singna private practice tawdanabagi paukta pihan naba si iragani hairi Hausi matang swai da break matang laujage break matungda lamdam asigi phurup sing nungsi sanana laiminadun state asi sakhonaba honna minara si haina outer gi lok sabha gi MP Dr. Loro Fizona Fozina appeal tawkibagi paw amadi Manipur masung malim ge tawng adam I paw sing pudan laksage impact news po meng ta da lebiyo mayam makana khurumjari bulletin asigi makhata ba paw sing miyam da pizari Manipur da khundariba furup singi marakta communal harmony leiraba matamdada set asigi tangdulai tana leiba ngamgani haina outa Manipur parliamentary constituency gi mihut oiriba Lok Sabha gi MP Dr. Lohoro na phongdokre wafam ase Langol Singh da leiba Langthung Singh village ki golden jubilee celebration star yaraduna phongdokibani furup kayana khundaduna leiriba lamdam village asida pangthokiba golden jubilee celebration aduda Dr. Lohoro na lamdam asida khundariba furup masengi marakta nungsi chanana laiminaduna state asi safanaba honnamina si haina appeal tawki tharamadu da sar yakiba Phungya Assembly Constituency MLA ke Laisiona Singda khundaduna leiriba chingmi singna umang wamang kanduna lakpagum mausa ecosystem kaihandana thamnanaba sausik hatupagi thabak thadokduna umang wamang yokhatsi haina appeal tawki tharamaduga marilena village asigi chahi yankai surpagi monolith amasu maiko mahangdoki loinena maring amasung rongmai yauna tongan tongba furuki nat ki oiba tharum kayasu pangthoki Manipur si hena aphabalam da mohan si khunna sigi awat pa leba si community hall leite na yamna kanna hana sida lakpam tanda so haram me mathang che wana su memorandum on su people lay akoi uja lesiona so aingoda hanjan haiduna leibani maduna ai madu khalle haraga handaki athuba matam amada khun asigi damakta community hall amadi pige hena aina mayam da su lauthok chabani akoi tribal singdi forest nungsi gadamni forest bunga kadamni business ki damakta u kakpa yanba isa gi karamba akoi greedy duna
ngasi loina kanu ga kaksalaga forest sing si mayam si mangsal ako ipu ipa de practice tawrakpani forest ngak pase ako su forest preserve tawsi if forest laitragadi ako di hingpham laite gan ngai kumai kumsi sahi asigi oina state level ki thak ta tonga tonga mafam sing da pangthok na basiam sa bahawna kre kumai asi state level gan ngai celebration committee Manipur Zeliang Rong Union Assam Manipur Nagaland masong Manipur Kawi Union na mafam ahum da kumai asi pangthok kadori kumai asi bo so among kawi kulda pangthok ani haina sem sari Manipur Kawi Union ge secretary general Lanbong Lung Kawina kumai asi Kawi Furu ki kumai oibana Kawi Religious Council gi makhada ipa ibu singna chatlamba lining satliba singna kumai asi pangthok pamtho I haina phongdoki Nakalapuram the state level gan ngai celebration committee Manipur gi president K Kumar Kawina Tingkau Rawang Sapriyak TRC lining set pa singi kumai asibo tongan ba pangthok na ba siam sarak pagi thawang asina Zeliarong singi marakta lingzel manada bagi mawong adu uhalib asi purup asigi oina ikai ni ngai ni haiki ingkum zala singni tarani thoidagi kumai asibo sinduna lakhiba Zeliarong Union Assam Manipur Nagaland gi president Amu Kamaina nungba gi MLA oramba Professor Gangmai Kamai gi ingkum zala singma chama marfum mapan adwaida gi hongna kumai asi Christiana masong nan Christian haiba khaidana Zelianong Furup ki achoba kumai ama oina Assam Manipur Nagaland gi mafam singda pangthok naraki Zelianong Union Haibalup asina Furup asigi lup singna punsinduna semba apex body ama oibana kumai asi pangthoki gani haina phongdoki ngai hum thokpadi yaroi gan ngai haibasi kabui gi kumai deba kabui religious council orabdi chapchana kabui ni hana haibe yaiba gan ngai haibasi Zelianong singi manungda akhoi indigenous religion chatpa TRC group oina maru oina pangthokpini khoi Zelianong singi manungda akhoi indigenous religion si sataba su mayamam leire ko indigenous religion chatpa sing si de khoi maru oiba kumai ne ba gan ngai haibse masine everywhere everything man host oigini management oigini every tribe khuding mang enjoy tawba ya yade haiba leite ba ko sum haina leiriba kabui union na su amuka akhoi ni haina mu horakpa adi TRC religion da su TRC haina akhoi ni haina horakpa adu wardi Zelianong gi apunbagi thaina ipa ipuna khalamba vision do amata oibagi haurakpi ko wafamdo mukhoina loina thuai kare kabui da Zelianong da thopa poche Zelianong isana thanggadabani aba isana thuai ri ko haiba poche kabui gian tagadabani kumai asigi matang da TRC lining sarpa singilup Tingkau Rawang Sapriyak form TRCP gi general secretary oriba Sauba Kamsona ingkum zalesni ahum dagi hongna gan ngai celebration committee Manipurna kumai asi state ke thak ta pangthok tuna lakhe ingkum zalesni manga da all Zelianong arts and culture organization ajakon amurak kumai asi silaba matungda lisingni taruk tagi hauna sai khudingi state level celebration committee na mapung fana kumai asi sinduna lakle kumai ama haiba si lining laisonga mari lenabana TRC satpa singna english ngani ahum dagi leftana state ke thakta silak liba kumai asida miyamna saruk yabiyu haina phongdoki nakalamromda ipai pusinga haktak tagi pangthok tuna laklaba kumai asibo state ke thakta ahumlak thokna pangthokna ba sem sarakpa asina kumai asi mami samdarakpagi masagama oiri haina Kawi Mothers Association Kamagi General Secretary Ranjita Golmaina pendaba phongdorakli tongan pangthok tuna tokai tabagi wakhalon lerek labagadi mama oibi single loop oiriba kamana kumai asi makata na pangthok tanaba lengak ta taksiloi hainingai leiti haina su phongdorakli punsin ba yaba yadabagi matang meeting so kaubadi leite Zelianong union na di secular forum ni gangai habe ipana ipuna learning laison TRC followers sing na hanadigi mi ga lai ga parminari matam degi ira thau ni juna celebration torokani haiduna dum toroi ni gomena phangaso phangdosu beraite aduna masigi gangai gi mapu oiba habase masi lining laison satsariba tanna thana ba yadraba festival masina observe to wona di sumbra haina khali fraction gi type ta tona mai aning malambi da leadership loning bangakta adugumba wakhalon loina thorok tabana natre hojik thorai masi aikhoi sumaina tawrga leiraga di tungkoina hauraiba aikhoi
kabui community gi kabui gi phajarba gangai asi sum sum gi mami samta rupigi sum soidna oirakpagi mami se leitaba natre leire gangai hojik kabui union ama leire ajako TRC ma leire zelengrong union ama leire asi ani hum thorakpasi amato oina punsinba haibase mama oiba sangstan kabui mothers ki general secretary ama oina ai thamjaningi apunbagi wakolon che leitraga di kabui mothers association kama manipur na gangai asi paisinna ba haibase sarkar da ikoi taksin ba horani kumsi chahi gi oina gangai kumai asi tongan tongan state level ki thakta pangthokna sem sariba state level gangai celebration committee manipur Jelarong Union Assam Manipur Nagaland amasung Manipur Kabui Union gi maikaidagi kumai asigi matangda tongan tongan ba khalon sing fongdorong labasu lup sing sige maikaidagi kumai asi amatoina punsinduna pangthok minabagi apama sing di fongdorong li cameraman chimkham subas krona pogdam jariba Jotin Khundrakbam Impact News Imphal Loktak Pat ki Ithailomda nga farm tawreba miyoi singi chatuk chasin tawbada khudong sananaba kilometer ama makhairom sangba lambi ama semgadawri lambi asi State Finance Commission 2019-20 ki makhada Ithai Wapokpi Ogamen Thongdagi semgadabane State Finance Commission gi SO yaungna Borayangbi Gram Panchayat ki Jila Parishad member amasong nga farm tawreba singna yengsinkhre Sangai Pro amadi Jiribam gi Godown da Tabak Surama Sinmi Singh Tabak Tagi Logthok Bagi Damak da Khongjang Sangsin Bagi Damak Police na Fajin Kraba Sinmi Singh adu gi Wathok adu Sayolama gi Manung da Loisinduna Makhoibu Thadok Trabadi Makhal Kaya gi Khongjang Singh Sangsilagani Haina All India Students Federation AISF Manipur State Council na Thadorapa Chirolama na Khangalakli India government ki Department of Agriculture and Cooperation Piba Krishi Karman Award 2017-18 da Manipurna Best Performing State ki award fanglakle Karnataka gi Tumakuru da Laiba Government Pre-University College da Pangthopa Thoram amada Prime Minister Narendra Modi na Lagu Singu gi pothok puthokpagi lemjaningai oiraba mana si Chief Minister Nongthomam Biren Agriculture Minister V Hankalian amasung Agriculture Commissioner M Zoy da punna kusinakibani Manipur asi overall food grain production category 3 income jalesuni taratare taranipan gi oina million ton amagi makhada seng hawai puthopagi damakta best performing state ki award asi phanglakpani award asida trophy amasung citation amasung seloina lupa crore manga yauri Tauramadu Kaksing District ki Kaksing Panjilai Kaidagi Yangkhom Bisojit Singa amasung Imphal District ki Lamboi Kul Awanglai Kaidagi Thingbaizam Zoni Sanusu Seng Hawai gi pothok sangwang na pothokpagi damak Agriculture Minister Krishi Karman Award phangge Prime Minister na Laumi Ani asida Kusinakib Award asida Prasati Patra amamam masung selon lupa lak ani nisu yauki Kanglai Wood film gi Thamwal hai na mingthon ma Manipur film gi yaifa thongni thoram ngasi oina makha lekai da pangthokre Da Tamo Sarmana direction piba amadi asalata oinamna producer oiba Thamwal hai riba film asi sai lisingni kun asigi aroiba saruk fawada puthokna bagi panam thamle Thamwal hai riba film asida Avi Kundrakpam Eliza Chandam Indu amadi Rina na singba sakna riba artist kayana saruk yari Anoba sayi lisingani kunna lakpada lamdam asigi miyamda yung khaibam Athletic Development Association yadana chirramadi papauzil pirakli hauzik sanabagi pauda thapsigi mangadagi mapan hwaba katakta sadagadoriba sub junior national softball championship 2020 da saru yagadaba Manipur State softball team ngasi Orissa gi damak Imphal thadokre Sanaroi sing adu ngase pung tari lom taba matamda ISBT dagi Pony Softball Association gi General Secretary KS Mohanlana Lamthake Championship asida puna nupi amadi nupa sandaroi tarahumdoi singadu nupagi manager N Indramani Singa amasung nupi sandaroi sing adugina Y Suzamukhina Lusingki
Bangalore da pangthokiba humudra tarulak suba National Bodybuilding Championship 2019 da Manipur gi bodybuilding team na puna medal nipa lobang ngamlaki bagaluna overall champion ani larokre. Mamang sa ilising ni taramapan gi December 25 mas kumapan da pangthokiba championship aduda medal laroklaba sanari singadudi Kangjam Dennis Chandrana Master 40 plus ta gold medal overall champion taki Kumuksam Warena Junior Sota gold medal laukiba galunena overall champion sutaraki Maibam Ronalna Sena medium frop the gold medal Mutum Sanjitna Sena short group ta silver medal lauba galunena fitness below 172 cm the bronze medal laukiamasung Salam Tomsana master 50 plus the silver medal laurakibani How's Arubada Maraba Pamana Pizari Manipur Inner Line Permit Guidelines 2019 assisted Asigi Mapanda Gilapa using Frida Sangan Bayahanba Lamdamasi Yelomi Manganabagi travel document Haina MLA Kumuksam Joy Kishan Maral Sirakli Manipur Lengang ILP Sanabagi Tokiba gazetted notification the indigenous people amasung permanent resident wahan thok pidribasi athuma matam da pigadabani haina Manipur ge tongan ba mahirulup sinatak silakli Salibat hasida gi reserve forest area da lona yada bumongda lam khopsin duna leriba sing tak lagani haina forest and environment minister Thongnauzam Siam Kumar akan buwafam thamlakli Amasung India government ki Department of Agriculture and Cooperation Apiba Krisi Karaman Award 2017 da Manipurna best performing state award mangaklay